School kunmanga Cbse da affiliate taunaba shasinaba NOC pikibadu MLA CSO amasung mahiroi loop singi pressure dagi pangthokibani haina suspend lairiba education department ki official ahum na sengdurakli hiramasigi matang da national gi news channel ama oiriba NDTV da fonglakpa pau amada suspend taukraba education department ki officer ahum aduna Manipur lengakta makoina taukiba sing adugi maram piduna ngakpi naba cherolama tharaki Cherol aduda maru oina paliba wafam de Chorachanpur amasung Kangpokpi district laiba school kunmanga Cbse da affiliate taunabagi damak NOC pinaba MLA CSO amasung mahiroi loop sing na akanba pressure piraki pressure aduna maram moiraga mathok taba processing amata indana NOC aduda sign tokibane NOC da sign taunabagi damak Chorachanpur district ki manung chanba assembly constituency marige MLA amasung Kangpokpi district ki oina MLA anina zonal education officer ani amasung School gi deputy inspector amada notice tharaki haina suspend da lairiba official ahum adugi cherol da palli ningsingba yabadi mamang chehigi me tang ahum dagi thorakiba irang asigi kudong chaba lauraga Chorachanpur amasung Kangpokpi district ki school kunmanga Cbse board ta affiliate tokre haibagi wafam amalaki wafam adugi matang da paliba lengak asina akanba midyeng changbaga loinana hairiba school kunmanga adu matau karamna Cbse board ta affiliate tokibanu haibagi matang da thijinba hoki thijinba adu da department ki maikai dagi Cbse da affiliate taunabagi damak NOC pikiba leite haibasi khangbangamki Cbse da affiliate taukiba du sasinaba NOC na chothakiba thabakni haiba khangbadagi haidiba school kunmanga adu mamang chegi December tang kunda Cbse board na affiliation kakhi Cbse board na laurakiba khongthang adugi makha tarako oina sasinaba NOC pirambada chenabani haiba Chorachanpur gi JDO jangkho hau haukip Kangpokpi gi JDO Lingtineng Singsit Amadi Chorachanpur Samulam Land Block ki Deputy Inspector of School El Taitulbu Manipur Laingakna haukiba tha January gi tang 12 da thabak tagi suspend taukibani